ꯑꯁꯨꯝꯅ ꯊꯕ ꯂꯩꯀꯥꯏꯒꯤ ꯃꯧꯅ ꯈꯔꯒ ꯂꯣꯏꯅꯅ ꯂꯟꯆꯦꯟꯕꯅ ꯍꯥꯏꯔꯛꯄ ꯃꯐꯝ ꯑꯗꯨ ꯇꯝꯅ ꯆꯠꯈꯤ꯫ ꯑꯃꯔꯣꯝꯗꯅ ꯂꯟꯆꯦꯟꯕ ꯄꯥꯈꯠꯄꯅ ꯂꯣꯏꯔꯦ꯫ ꯑꯃꯨꯛ ꯌꯥꯔꯛꯂꯣꯏꯗ꯭ꯔꯥ ꯍꯥꯏꯅ ꯈꯟꯕꯗ ꯅꯨꯡꯁꯤꯅ ꯑꯩꯗꯤ ꯏꯀꯥꯏꯕꯅ ꯁꯤꯔꯦꯗ꯫ ꯅꯣꯡꯊꯥꯡꯅ ꯅꯪꯗ ꯅꯠꯇꯦ ꯑꯩꯁꯨ ꯏꯀꯥꯏꯔꯤꯕꯅꯤ꯫ ꯅꯪꯅ ꯅꯠꯇ꯭ꯔꯣ? ꯁꯤꯕꯨ ꯑꯩꯅꯔꯣ? ꯅꯠꯇ꯭ꯔꯗꯤ ꯅꯪꯅ ꯅꯨꯄꯥ ꯈꯪꯗꯣꯛ ꯊꯣꯛꯂꯛꯄꯒꯤ ꯅꯠꯇ꯭ꯔꯣ ꯅꯍꯥꯟꯈꯩꯅ ꯃꯤ ꯑꯣꯠꯂꯒ ꯂꯩꯕ? ꯑꯗꯨꯃꯥꯏꯅꯒꯗꯤ ꯍꯥꯏꯅꯨꯗ, ꯑꯩꯅꯔꯣ ꯅꯪꯅꯔꯣ ꯑꯣꯠꯂꯤꯁꯦ? ꯇꯥꯅꯤꯡꯗꯦꯆꯣ꯫ ꯇꯥꯗꯕꯒ ꯌꯥꯔꯣꯏ꯫ ꯑꯁ ꯑꯩꯗꯤ ꯁꯤꯔꯦꯗ꯫ ꯌꯥꯔꯁꯦ ꯌꯥꯔꯁꯦ ꯏꯀꯥꯏꯔꯅꯨ꯫ ꯗꯗꯥ ꯌꯥꯔꯦ ꯅꯪ꯫ ꯇꯟꯖꯥꯗꯨꯗ ꯐꯣꯟꯒꯤ ꯔꯤꯡ ꯈꯤꯡꯂꯛꯑꯝꯃꯤ꯫ ꯑꯁ ꯃꯃꯥꯅꯤ, ꯁꯦ ꯅꯪ ꯑꯝꯇ ꯄꯥꯏꯌꯣ꯫ ꯀꯩꯅꯣ ꯗꯗꯥ ꯅꯪ ꯉꯥꯎꯔꯕꯣ? ꯅꯪꯅ ꯊꯣꯟꯕ ꯅꯠꯇ꯭ꯔꯣ ꯑꯩꯅ ꯊꯤꯜꯂꯨ ꯍꯥꯏꯕ ꯅꯪꯅ ꯌꯥꯗꯕꯒꯤ? ꯑꯗꯨꯒ ꯏꯀꯥꯏ ꯀꯥꯏꯅ ꯑꯦꯔꯥ ꯑꯩꯁꯨ ꯅꯨꯄꯥꯅꯤ ꯀꯩꯅꯣ꯫ ꯑꯁꯤ ꯍꯥꯏꯔꯒ ꯀꯣꯜꯗꯨ ꯐꯠ ꯄꯥꯏꯈꯠꯂꯤ꯫ ꯍꯦ ꯑꯩ ꯍꯧꯖꯤꯛ ꯂꯥꯛꯑꯕꯅꯤ, ꯔꯨꯝ ꯅꯝꯕꯔ ꯍꯥꯏꯔꯛꯑꯣ꯫ ꯃꯃꯥ ꯁꯠ ꯍꯥꯏꯔꯛꯑꯣꯅꯦ꯫ 104ꯗꯅꯤ꯫ ꯌꯥꯔꯦ ꯊꯝꯃꯣ꯫ ꯐꯣꯟꯗꯨ ꯐꯠ ꯀꯛꯈꯤ꯫ ꯅꯣꯡꯊꯥꯡꯅ ꯑꯁ ꯏꯁꯧꯗꯤ ꯐꯨꯆꯤꯅꯦ꯫ ꯅꯨꯡꯁꯤꯅ ꯀꯩ ꯍꯥꯏꯔꯤꯅꯣ? ꯕꯦꯝ ꯅꯪ ꯅꯣꯏ ꯃꯃꯥ ꯍꯣꯏꯗ ꯂꯨꯍꯣꯡꯕꯤꯔꯣ ꯍꯥꯏꯔꯣꯀꯣ? ꯍꯣꯏꯕ, ꯑꯗꯣ ꯅꯣꯏ ꯃꯃꯥꯅ ꯀꯩ ꯍꯥꯏꯔꯤꯅꯣ ꯍꯥꯏꯕ? ꯀꯩꯝ ꯍꯥꯏꯔꯛꯇꯦꯗ꯫ ꯇꯟꯖꯥꯗꯨꯗ ꯃꯄꯥꯟꯗꯒꯤ ꯊꯣꯡꯗꯨ ꯅꯣꯛ ꯇꯧꯔꯛꯏ꯫ ꯅꯣꯡꯊꯥꯡ ꯇꯞꯅ ꯆꯪꯁꯤꯟꯗꯨꯅ ꯊꯣꯡꯗꯨ ꯍꯥꯡꯉꯤ꯫ ꯏꯕꯦꯝꯍꯜ ꯁꯥꯎꯅ ꯄ꯭ꯔꯞ ꯄ꯭ꯔꯞ ꯆꯪꯉꯛꯇꯨꯅ ꯅꯨꯡꯁꯤꯒꯤ ꯃꯃꯥꯏꯗ ꯈꯨꯄꯥꯛꯅ ꯊꯥꯏ꯫ ꯃꯇꯧꯗꯨꯗ ꯅꯣꯡꯊꯥꯡ ꯄꯥꯈꯠꯅ ꯃꯃꯥ ꯀꯩꯅꯣ ꯃꯃꯥꯗꯣꯏꯁꯤꯕꯣ? ꯑꯁꯨꯛ ꯃꯆꯨꯞ ꯃꯄꯥꯡ ꯅꯥꯏꯗꯕ ꯂꯩꯀꯥꯏ ꯑꯃꯗꯗ ꯂꯩꯃꯤꯟꯅꯔꯒ ꯃꯕꯨ ꯃꯆꯜ ꯑꯃꯒꯨꯝꯅ ꯂꯣꯏꯅꯔꯤꯕꯣꯏ ꯈꯜꯂꯒ ꯊꯨꯏ ꯇꯨꯀꯠꯆꯩ꯫ ꯃꯃꯥ ꯑꯩꯅ ꯂꯥꯟꯕꯅꯤ, ꯑꯩꯅ ꯃꯥꯕꯨ ꯐꯥꯗꯨꯅ ꯄꯨꯔꯛꯄꯅꯤ, ꯃꯥꯗꯨ ꯐꯨꯕꯤꯅꯨ, ꯑꯩꯉꯣꯟꯗ ꯐꯨꯕꯤꯌꯣ꯫ ꯂꯟꯆꯦꯟꯕ ꯅꯨꯡꯉꯥꯏꯇꯅ ꯌꯦꯡꯂꯛꯏ꯫ ꯂꯩꯀꯥꯏ ꯅꯨꯄꯤ ꯑꯗꯨꯅ ꯏꯅꯝꯃ ꯌꯥꯔꯁꯦ꯫ ꯏꯕꯦꯝꯍꯜ ꯁꯥꯎꯅ ꯑꯁꯨꯛ ꯋꯥꯈꯜ ꯊꯦꯟꯕ ꯅꯪꯕꯨ ꯑꯩꯒꯤ ꯆꯥꯔꯣ? ꯅꯨꯡꯁꯤ ꯄꯤꯗꯅ ꯊꯜꯂꯕ ꯃꯤꯁꯅꯥ ꯑꯅꯤꯅ ꯌꯦꯡꯂꯛꯏ꯫ ꯏꯕꯦꯝꯍꯜ ꯁꯥꯎꯅ ꯃꯆꯥꯒꯤ ꯃꯅꯥꯛꯇ ꯆꯪꯂꯒ ꯐꯨꯔꯛꯏ꯫ ꯅꯣꯡꯊꯥꯡ ꯀꯔꯤꯁꯨ ꯍꯥꯏꯔꯛꯇꯦ, ꯅꯣꯟꯊꯗꯨꯅ ꯂꯩ꯫ ꯂꯟꯆꯦꯟꯕ ꯆꯪꯉꯛꯇꯨꯅ ꯏꯕꯦꯝꯍꯜꯕꯨ ꯆꯤꯡꯊꯣꯛꯏ꯫ ꯃꯃꯥ ꯁꯦꯕ ꯇꯣꯛꯑꯕ ꯌꯥꯔꯦꯕ꯫ ꯏꯕꯦꯝꯍꯜ ꯁꯥꯎꯕꯅ ꯃꯩ ꯍꯧꯔꯦ꯫ ꯅꯣꯡꯊꯥꯡ ꯃꯃꯥꯒꯤ ꯃꯈꯣꯡꯗ ꯇꯨꯗꯨꯅ ꯍꯥꯏꯖꯔꯛꯏ ꯇꯅꯤꯛ ꯇꯅꯤꯛ꯫ ꯃꯃꯥ ꯑꯩ ꯕꯦꯝꯒ ꯂꯥꯞꯊꯣꯛꯅꯍꯟꯕꯤꯒꯅꯨ꯫ ꯑꯩ ꯃꯣꯏ ꯌꯥꯎꯗꯅ ꯍꯤꯡꯕ ꯉꯝꯗꯧ ꯃꯥꯟꯗ꯭ꯔꯦ꯫ ꯑꯩ ꯕꯦꯝꯕꯨ ꯇꯁꯦꯡꯅ ꯅꯨꯡꯁꯤꯔꯨꯔꯤ꯫ ꯃꯥꯕꯨ ꯅꯨꯡꯁꯤꯕꯤꯌꯨ, ꯃꯥꯕꯨ ꯌꯨꯝ ꯑꯁꯤꯒꯤ ꯃꯧ ꯑꯣꯏꯍꯟꯕꯤꯌꯨ꯫ ꯅꯨꯡꯁꯤ ꯈꯥꯡꯕ ꯉꯝꯗ꯭ꯔꯗꯨꯅ ꯃꯃꯥꯏ ꯂꯩꯊꯣꯛꯇꯨꯅ ꯈꯥꯡꯉꯤ꯫ ꯑꯩ ꯃꯥꯕꯨ ꯃꯤꯔꯥꯏꯕ ꯉꯝꯂꯣꯏꯌꯦ꯫ ꯑꯩꯒ ꯃꯥꯒ ꯂꯥꯛꯅꯕ ꯑꯩ ꯉꯝꯂꯣꯏ꯫ ꯀꯔꯤꯒꯨꯝꯕ ꯏꯕꯥꯅꯤ ꯂꯥꯛꯅꯒꯗꯕ ꯑꯣꯏꯔꯕꯗꯤ ꯑꯩꯒ ꯃꯥꯒ ꯄꯨꯟꯅ ꯊꯣꯛꯑ ꯊꯝꯃꯤꯟꯅꯈ꯭ꯔꯒꯦ꯫ ꯑꯁꯤ ꯍꯥꯏꯔꯒ ꯐꯨꯛ ꯍꯧꯒꯠꯂꯤ꯫ ꯅꯨꯡꯁꯤ ꯀꯞꯂꯒ ꯗꯗꯥ꯫ ꯏꯕꯦꯝꯍꯜ ꯆꯪꯁꯤꯜꯂꯛꯇꯨꯅ ꯊꯣꯏꯕ, ꯏꯆꯥꯅ ꯃꯥꯕꯨ ꯀꯌꯥꯝ ꯅꯨꯡꯁꯤ ꯍꯥꯏꯕ ꯏꯃꯥ ꯈꯪꯏꯅꯦ꯫ ꯏꯆꯥꯅ ꯀꯌꯥ ꯋꯥꯅ ꯑꯍꯤꯡ ꯇꯨꯝꯗ ꯂꯦꯟꯈꯤꯕ ꯃꯃꯥ ꯈꯪꯗꯕ ꯅꯠꯇꯦ꯫ ꯆꯥꯕ ꯊꯛꯄ ꯆꯪꯗ ꯋꯥꯅ ꯈꯪꯕ ꯃꯃꯥ ꯈꯪꯂꯝꯃꯣꯏ ꯍꯥꯏꯅ ꯈꯟꯕ꯭ꯔꯣ? ꯑꯩꯒꯤ ꯏꯃꯧꯗꯤ ꯑꯇꯩ ꯀꯅꯥꯅ ꯃꯍꯨꯠ ꯁꯤꯟꯕ ꯌꯥꯔꯣꯏꯅꯤ꯫ ꯑꯩꯒꯤ ꯏꯃꯧꯗꯤ ꯊꯣꯏꯕꯤ ꯈꯛꯅ ꯑꯣꯏꯒꯗꯕꯅꯤ꯫ ꯃꯥꯃꯨꯛ ꯃꯇꯤꯛ ꯆꯥꯕ ꯑꯩꯒꯤ ꯏꯃꯧꯗꯤ ꯃꯥꯂꯦꯝꯁꯤꯗ ꯂꯩꯔꯔꯣꯏ꯫ ꯃꯃꯥ꯫ ꯑꯁꯤ ꯍꯥꯏꯔꯒ ꯃꯃꯥꯕꯨ ꯀꯣꯟꯖꯩ꯫ ꯏꯆꯥꯒꯤ ꯊꯃꯣꯏꯗ ꯆꯍꯤ ꯀꯌꯥ ꯂꯥꯛꯂꯁꯨ ꯏꯆꯥꯅ ꯃꯥꯏ ꯄꯥꯛꯂꯅꯤ ꯍꯥꯏꯕ ꯃꯃꯥ ꯈꯪꯉꯤꯅꯦ꯫ ꯀꯔꯤꯒꯤ ꯏꯆꯥꯅ ꯊꯋꯥꯏ ꯊꯥꯒꯅꯤ? ꯏꯃꯧꯒ ꯄꯨꯟꯁꯤꯒꯤ ꯅꯨꯡꯉꯥꯏꯕ ꯁꯔꯨꯛ ꯌꯥꯃꯤꯟꯅꯈꯤꯒꯗꯕꯅꯤ꯫ ꯅꯨꯡꯁꯤ ꯃꯈꯣꯜ ꯊꯣꯛꯅ ꯀꯞꯂꯛꯏ꯫ ꯂꯟꯆꯦꯟꯕ ꯅꯣꯛꯃꯤ ꯅꯣꯛꯃꯤ ꯇꯥꯔꯛꯂꯤꯕ ꯃꯄꯤꯗꯨ ꯇꯞꯅ ꯀꯅꯥ ꯎꯍꯟꯗ ꯇꯩꯊꯣꯛꯏ꯫
ꯑꯗꯨꯒ ꯇꯞꯅ ꯈꯣꯡ ꯊꯥꯡꯗꯨꯅ ꯊꯣꯛꯈꯤ꯫ ꯏꯕꯦꯝꯍꯜ ꯃꯃꯧꯗꯣ ꯑꯣꯟꯁꯤꯟꯗꯨꯅ "ꯊꯣꯏꯕꯤ, ꯏꯟꯗꯣꯝꯆꯥ, ꯍꯧꯖꯤꯛꯇꯤ ꯏꯟꯗꯣꯝꯆꯥ ꯀꯧꯒꯗꯕ ꯅꯠꯇꯦ, ꯃꯃꯥ ꯀꯧꯋꯣ꯫ ꯃꯃꯥ, ꯂꯩꯀꯥꯏꯒꯤ ꯅꯨꯄꯤ ꯑꯃꯅ ꯑꯩꯗꯤ ꯄꯥꯕꯨ ꯄꯥꯈꯠꯂꯨꯔꯦꯗꯅ꯫ ꯍꯣꯏꯗꯦ, ꯂꯩꯀꯥꯏ ꯑꯣꯏꯔꯒ ꯀꯩꯗꯧꯔꯒꯦ, ꯁꯤꯅꯕꯨ ꯐꯔꯦ, ꯏꯈꯪ ꯈꯪꯅꯔꯕ ꯃꯉꯥꯎ ꯌꯥꯝꯅ ꯊꯤ ꯈꯪꯂꯕ ꯑꯉꯥꯡꯁꯤꯅ ꯐꯔꯦꯗ꯫ ꯀꯩꯗꯧꯔꯨꯅꯤ, ꯃꯅꯦꯝ ꯄꯤꯖꯅꯤꯡꯗꯕ ꯃꯧ ꯉꯥꯛꯇ ꯉꯥꯏꯔꯀꯥꯟꯁꯤꯗ"꯫ ꯅꯣꯡꯊꯥꯡ ꯅꯣꯛꯃꯤ ꯅꯣꯛꯃꯤ ꯅꯨꯡꯁꯤꯗ ꯌꯦꯡꯂꯛꯏ꯫ ꯏꯕꯦꯝꯍꯜꯁꯨ ꯅꯣꯛꯇꯨꯅ "ꯑꯗꯨꯅꯤ, ꯐꯔꯦ ꯐꯔꯦ, ꯂꯥꯛꯑꯣ ꯍꯟꯅꯕ ꯇꯧꯔꯁꯤ"꯫ ꯃꯆꯥꯗ ꯑꯃꯨꯛ ꯑꯣꯟꯁꯤꯟꯗꯨꯅ "ꯊꯣꯏꯕ, ꯅꯪ ꯑꯇꯣꯞꯄ ꯒꯥꯔꯤ ꯑꯃꯗ ꯂꯥꯛꯑꯣ"꯫ ꯅꯣꯡꯊꯥꯡꯅ "ꯍꯣꯏ ꯃꯃꯥ, ꯑꯗꯨ ꯑꯉꯥꯡꯁꯦ ꯃꯇꯣꯝꯇ ꯄꯨꯈ꯭ꯔꯒ ꯐꯤꯂꯝꯗꯒ ꯃꯅꯦꯝꯅ ꯃꯃꯧ ꯄꯥꯝꯗꯕꯒꯤ ꯐꯨꯕꯗꯣ ꯑꯗꯨꯃꯥꯏꯅꯗꯤ ꯇꯧꯔꯝꯒꯅꯨꯀꯣ"꯫ "ꯍꯦ, ꯀꯔꯤꯅꯣꯅꯦ ꯃꯁꯤꯕꯣ? ꯑꯗꯨꯃꯥꯏꯅꯒꯗꯤ ꯇꯧꯅꯨꯀꯣ, ꯅꯕꯨ ꯐꯠꯇꯧꯅꯨ ꯃꯃꯥ"꯫ "ꯊꯣꯏꯕ, ꯅꯪ ꯌꯥꯝ ꯌꯦꯡꯅꯤꯡꯗ꯭ꯔꯦ"꯫ ꯁꯣꯝꯗꯅ ꯔꯤꯇꯥꯅ "ꯕꯦꯝꯃ, ꯆꯥꯗꯨ ꯊꯛꯑꯣꯅꯦ"꯫ ꯕꯦꯝꯕꯦꯝ ꯇꯞꯅ "ꯃꯃꯥ, ꯑꯩ ꯗꯗꯥꯒꯤ ꯍꯥꯟꯅ ꯄꯤꯔꯨꯈꯤꯒꯦ꯫ ꯑꯃꯨꯛ ꯁꯥꯎꯔꯛꯀꯅꯤꯅꯦ, ꯉꯔꯥꯡꯒꯤ ꯑꯁꯥꯎꯕ ꯐꯔꯝꯈꯤꯔꯣꯏ, ꯅꯪꯉꯣꯟꯗ ꯑꯃꯨꯛ ꯇꯥꯏꯅꯕꯤꯔꯛꯀꯅꯤ"꯫ ꯗꯗꯥꯅ ꯑꯩꯗ ꯇꯥꯏꯅꯗꯅ ꯀꯅꯥꯗ ꯇꯥꯏꯅꯅꯤ? ꯇꯥꯏꯅꯁꯅꯨ ꯃꯃꯥ, ꯑꯩꯕꯨ ꯗꯗꯥꯅ ꯋꯥꯔꯛꯇꯅ ꯀꯅꯥ ꯂꯥꯛꯑꯒ ꯋꯥꯔꯛꯇꯣꯏꯅꯣ? ꯕꯦꯝꯃ, ꯃꯃꯥ, ꯗꯗꯥꯗꯣ ꯉꯔꯥꯡꯁꯨ ꯆꯥꯛ ꯆꯥꯈꯤꯗꯦ, ꯑꯩ ꯑꯝꯇ ꯄꯤꯔꯨꯈꯤꯒꯦꯀꯣ꯫ ꯆꯪꯉꯣ ꯆꯪꯉꯣ꯫ ꯊꯣꯡꯖꯤꯟꯗꯒꯤ ꯀꯅꯥꯒꯨꯝꯕ ꯑꯃ ꯊꯣꯛꯈꯤ꯫ ꯕꯦꯝꯕꯦꯝ ꯀꯔꯤꯁꯨ ꯈꯟꯗ ꯑꯗꯨꯃꯛ ꯂꯥꯛꯏ꯫ ꯍꯥꯏꯖꯕꯒꯤ ꯋꯥꯅꯤ ꯃꯥꯒꯤ ꯗꯗꯥꯕꯨ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯀꯤꯖꯩ꯫ ꯊꯣꯡꯖꯤꯜ ꯌꯧꯕꯒ ꯆꯞ ꯂꯦꯞꯄꯤ꯫ ꯋꯥꯈꯜ ꯑꯃ ꯍꯥꯏꯐꯦꯠ ꯈꯜꯂꯕ ꯃꯇꯨꯡ ꯇꯞꯅ ꯅꯣꯟꯊꯗꯨꯅ ꯆꯪꯉꯛꯏ꯫ ꯗꯦꯅꯤꯌꯦꯜ ꯐꯣꯟ ꯃꯦꯠꯇꯨꯅ ꯂꯩꯔꯝꯃꯤ, ꯍꯟꯅ ꯌꯦꯡꯂꯛꯇꯦ꯫ ꯕꯦꯝꯕꯦꯝ ꯀꯔꯤꯁꯨ ꯍꯥꯏꯗ ꯇꯨꯃꯤꯟꯅ ꯂꯦꯞꯇꯨꯅ ꯂꯩ꯫ ꯗꯦꯅꯤꯌꯦꯜ ꯀꯔꯤꯁꯨ ꯍꯥꯏꯔꯛꯇꯦ꯫ "ꯗꯗꯥ"꯫ ꯋꯥꯗꯨ ꯃꯈꯥ ꯇꯥꯕ ꯉꯝꯗ ꯆꯞ ꯂꯦꯞꯄꯤ꯫ ꯗꯦꯅꯤꯌꯦꯜ ꯐꯨꯛ ꯍꯧꯒꯠꯂꯤ, ꯑꯗꯨꯒ ꯄ꯭ꯔꯕꯨꯠ ꯆꯪꯉꯛꯏ꯫ ꯕꯦꯝꯕꯦꯝ ꯀꯤꯕꯅ ꯃꯈꯨꯠꯇꯨ ꯅꯤꯛꯂꯤ꯫ ꯄꯥꯈꯠꯄ, ꯀꯤꯕ ꯍꯦꯟꯃꯟꯕꯅ ꯃꯄꯤꯁꯨ ꯃꯈꯨꯠꯇ ꯇꯞ ꯇꯞ ꯇꯥꯔꯛꯏ꯫ ꯗꯦꯅꯤꯌꯦꯜ ꯍꯥꯏꯐꯦꯠ ꯌꯦꯡꯉꯤ ꯃꯈꯨꯠꯇꯨꯗ, ꯑꯗꯨꯒ ꯃꯀꯣꯛꯇ ꯑꯃꯨꯛ ꯌꯦꯡꯉꯤ꯫ ꯃꯀꯣꯛꯇꯨ ꯕꯦꯅꯦꯠ ꯃꯆꯥ ꯑꯃꯅ ꯄꯤ꯫ ꯃꯃꯥꯏ ꯃꯃꯤꯠ ꯏꯄꯣꯝ ꯄꯣꯝꯅ ꯎꯏ꯫ ꯉꯔꯥꯡ ꯐꯖꯅ ꯀꯞꯂꯨꯔꯕ ꯃꯥꯜꯂꯤ꯫ ꯀꯤꯕ ꯄꯥꯈꯠꯄꯒꯤ ꯃꯃꯥꯏ ꯃꯆꯥꯗꯨꯁꯨ ꯉꯥꯡꯂꯤ꯫ ꯇꯧꯁꯤꯟꯅꯩꯔꯥ ꯀꯤꯁꯤꯟꯅꯩꯔꯥ ꯇꯧꯏꯔꯥ ꯈꯪꯗꯦ, ꯃꯥꯏꯊꯣꯡꯗꯨ ꯀꯔꯤꯒꯨꯝꯕ ꯑꯦꯛꯁꯄ꯭ꯔꯦꯁꯟ ꯑꯃꯠꯇ ꯎꯠꯊꯣꯛꯇꯦ꯫ ꯉꯥꯏꯍꯥꯛꯀꯤ ꯃꯇꯨꯡ ꯑꯆꯧꯕ ꯈꯣꯟ ꯑꯃꯗ ꯍꯦꯛꯇ ꯂꯥꯎꯊꯔꯛꯏ꯫ "ꯊꯅꯝꯃꯒ ꯆꯠꯈ꯭ꯔꯣ"꯫ ꯕꯦꯝꯕꯦꯝ ꯍꯥꯏꯐꯦꯠ ꯈꯪꯉꯤ, ꯑꯗꯨꯒ ꯇꯞꯅ ꯅꯣꯡꯈꯠꯂꯛꯏ꯫ ꯑꯗꯨꯕꯨ ꯗꯦꯅꯤꯌꯦꯜꯒꯤ ꯃꯈꯨꯠꯇꯨ ꯎꯕꯗ ꯄꯥꯈꯠꯅ ꯆꯪꯒꯦ ꯇꯧꯏ, ꯑꯗꯨꯕꯨ ꯉꯝꯗ ꯆꯞ ꯂꯦꯞꯄꯤ꯫ "ꯌꯥꯔꯦ, ꯆꯠꯂꯣ"꯫ "ꯈꯨꯠꯇꯨ ꯊꯣꯛꯈ꯭ꯔꯣ"꯫ ꯕꯦꯝꯕꯦꯝ ꯇꯞꯅ ꯊꯣꯛꯈꯤ꯫ ꯏꯕꯦꯝꯍꯜꯅ ꯇꯧꯗꯨꯅ ꯃꯃꯧꯕꯨ ꯃꯌꯨꯝꯗ ꯄꯨꯔꯛꯏ꯫ ꯃꯥꯒꯤ ꯎꯄꯨꯗꯒꯤ ꯌꯦꯜꯂꯣ ꯀꯂꯔꯒꯤ ꯐꯤ ꯐꯅꯦꯛ ꯄꯤꯗꯨꯅ ꯃꯃꯧꯕꯨ ꯁꯦꯠꯍꯜꯂꯤ꯫ ꯑꯍꯜ ꯑꯍꯨꯝ ꯇꯧꯗꯨꯅ ꯍꯥꯏꯗꯣꯛꯄ ꯆꯠꯈ꯭ꯔꯤ꯫ ꯁꯅꯥꯇꯣꯝꯕꯅ ꯂꯨꯆꯤꯡꯗꯨꯅ ꯑꯍꯜ ꯑꯍꯨꯝꯗꯨ ꯍꯔꯥꯎ ꯍꯔꯥꯎ ꯇꯧꯔꯛꯏ꯫ ꯃꯆꯥꯅ ꯑꯗꯨꯛ ꯅꯨꯡꯁꯤꯈꯤꯕ ꯃꯤꯑꯣꯏ ꯑꯣꯏꯕꯅ ꯆꯍꯤ ꯑꯃꯃꯨꯛ ꯂꯩꯔꯒ ꯍꯣꯡꯁꯦ ꯍꯥꯏꯔꯛꯏ꯫ ꯅꯣꯡꯊꯥꯡ ꯇꯞꯅ ꯆꯪꯉꯛꯏ꯫ ꯑꯗꯨꯕꯨ ꯀꯥꯗꯨꯗ ꯂꯩꯔꯝꯂꯤꯕ ꯅꯨꯄꯤꯗꯨ ꯎꯕꯗ ꯃꯃꯤꯠꯇꯨ ꯁꯨꯔꯨ ꯁꯨꯔꯨ ꯅꯣꯏ, ꯑꯗꯨꯒ ꯃꯪꯂꯥ ꯍꯥꯏꯗꯨꯅ ꯃꯈꯨꯠ ꯈꯨꯅꯝꯗ ꯑꯃꯨꯛ ꯁꯤꯛꯆꯩ꯫ "ꯑꯌꯨ"꯫ ꯅꯨꯡꯁꯤ ꯅꯣꯟꯊꯗꯨꯅ ꯂꯩꯕꯅꯤ, ꯃꯈꯣꯜꯗꯨꯗ ꯌꯦꯡꯈꯠꯂꯛꯏ꯫ "ꯗꯗꯥ, ꯀꯩꯅꯣ ꯁꯤꯕꯨ, ꯈꯨꯐꯖꯁꯦ, ꯌꯥꯔꯦ, ꯄꯛꯇ꯭ꯔꯦ"꯫ ꯅꯣꯡꯊꯥꯡ ꯇꯞꯅ ꯆꯪꯉꯛꯇꯨꯅ ꯐꯃꯨꯡꯗꯨꯗ ꯐꯝꯊꯔꯛꯏ꯫ "ꯉꯁꯤꯗꯒꯤ ꯊꯃꯣꯏ ꯑꯅꯤꯁꯦ ꯑꯋꯥꯕ ꯈꯪꯂꯔꯣꯏꯅꯦꯀꯣ"꯫ "ꯈꯪꯂꯔꯣꯏ"꯫ "ꯑꯁ, ꯍꯣꯔꯦꯟꯗꯩꯗꯤ ꯑꯝꯇ ꯅꯦꯅꯥ ꯇꯥꯅ ꯇꯨꯝꯒꯦ"꯫ "ꯀꯩꯅꯣ, ꯎꯡꯗꯒꯤ ꯍꯦꯜꯂꯔꯣꯏꯗ꯭ꯔꯣ ꯅꯪ"꯫
Kaya bini. Yang mi kay tigali ko. Yang karim narakano. Karim na banachadi. Asi halaga nung minukmi, nung tang na nung sibusu kongkron sili. Nung sibasi, karigilap na hanbano. Ay sukhang di. Nung tang ay na chay na konsili, nung sina. Teta, puli. Krikango. Tado heba. Tali. As, teta. Ngayaki matung haidog pachatluba halsingsu laknari. Nong thang lumagata na buhanari. Mamaga mapaga na sanariba waridu. Angang anina yanuduna chatpa oirabanina. Karidi haruni. Chahi amagi matungda hongbirasi hare. Angang singi mahitamba loisilaga. Thoibisu tabak amadi tawhaningi. Aduna isu yathok-lame. Ha mama, sinabu farida. Fare moi pabo. Huranbadisu harauna kada janglai. Somdana chakloiduna chari. Rita na. Bungo, nang bunga sidi chatluranudana. Daniel na. Chutabayade. Nasadusu. Kimdoroi. Bem nungaitana Rita dinglai. Dada, kayap charuge. Daniel ay dinglai. Aduga magi chak saruktuda makut hamjalamaga chatki. Bem tak na. Mama, kayap charuge. Yari, nagsisatuo. Asam na matam hukiba na nupitin na bagi matam yuksilai. Nungsi manay makuda khurami, loiraga lining tugda mu khurami. Aroy bu oina ngahan bagi manakta changai. Nong thang maning ontok tu na leplaga lairami, tapna changai aduga tungdaki tapna konjay. Nong thang tapna onthorak tu na nungsi bulok thokpi. Dada, oina nambu lobu lakpo mikupto, nangayram ko. Dada na lakpa ay wana ngayram doini. Nang nuwa na ngay kalaga ay su tunalobo laki. Nungsi nung thang bukuram jay, nung thang na tak na hugat viraga. Bem,